ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯀꯁꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯄꯛꯅꯝꯗ ꯃꯃꯥ ꯂꯣꯏ ꯏꯗꯤꯠ ꯇꯧꯔꯒ ꯊꯥꯒꯠꯄꯤꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯏꯀꯥꯏꯒꯜꯂꯦꯕ ꯌꯥꯝ ꯏꯀꯥꯏꯒꯜꯂꯦ ꯃꯥꯗꯤ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯉꯝꯗꯦꯕ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯅꯦ Hi guys ꯃꯌꯥꯝ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯑꯗꯨꯝ ꯅꯝꯃꯛꯀꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯀꯣꯛꯀꯁꯦ ꯐꯖꯅ ꯂꯨꯊꯣꯛꯄ ꯂꯣꯏꯔꯦꯕꯀꯣ ꯀꯪꯈ꯭ꯔꯦ ꯍꯥꯠꯄꯨꯗꯤ ꯍꯥꯠꯇ꯭ꯔꯤꯕꯀꯣ ꯑꯗꯨꯗꯨꯅ ꯈꯤꯇꯪꯈꯛ ꯖꯣꯏ ꯖꯣꯏ ꯇꯥꯕꯗꯤ ꯋꯥꯠꯂꯦ ꯁꯦ ꯕꯣꯝꯕꯣꯝꯁꯨ ꯊꯥꯏꯂꯦꯟꯗ ꯆꯠꯈꯤꯗꯣꯔꯦ ꯕꯣꯝꯕꯣꯝꯁꯨ ꯊꯥꯏꯂꯦꯟꯗ ꯆꯠꯄꯒꯤ ꯄꯦꯛ ꯇꯧꯕ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯕꯣꯝꯕꯣ ꯏꯕꯥꯅꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯅꯝꯃꯤꯟꯅꯔꯛꯑꯒꯦ ꯃꯥꯁꯦ ꯃꯐꯝ ꯑꯇꯣꯞꯄ ꯑꯃꯗ ꯆꯠꯈꯤꯗꯣꯔꯦꯕꯀꯣ ꯊꯕꯛ ꯑꯃꯒꯤ ꯑꯗꯣ ꯃꯥ ꯆꯠꯈꯤ ꯇꯥꯔꯁꯨ online class ꯑꯗꯨꯝ ꯇꯧꯅꯤꯀꯣ ꯍꯥꯏꯗꯤ ꯃꯥ ꯊꯕꯛ ꯆꯠꯂꯨꯔ ꯍꯜꯂꯛꯑ ꯑꯗꯨꯝ ꯁꯪꯕ ꯃꯇꯝ ꯇꯧꯅꯤ ꯅꯠꯇ꯭ꯔꯥ ꯃꯥꯒꯤ ꯁꯪꯒꯗꯕ ꯇꯥꯏꯃꯤꯡꯗꯣ ꯈꯥꯏꯗꯣꯛꯑꯒ ꯑꯗꯨꯝ class ꯇꯧꯔꯛꯀꯅꯤ ꯑꯗꯨꯅ ꯅꯝꯕꯔꯗꯣ ꯑꯗꯨꯝ ꯍꯥꯞꯄꯝꯒꯦꯕꯀꯣ ꯌꯥꯎꯅꯤꯡꯕꯁꯤꯡꯅ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯎꯅꯤꯡꯉꯦꯅ ꯃꯌꯥꯝ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩ ꯅꯝꯕꯔ ꯍꯥꯞꯄ ꯀꯥꯎꯔꯦ ꯑꯗꯨꯗꯨꯅ ꯍꯥꯞꯇꯕꯅꯦ ꯌꯥꯎꯅꯤꯡꯕꯁꯤꯡꯅ ꯑꯗꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯇꯦꯛ ꯑꯃꯇꯪ ꯎꯕꯗ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯀꯌꯥꯝ ꯐꯖꯅ ꯇꯥꯛꯏ ꯇꯥꯛꯇꯦꯗꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯑꯗꯨꯝ ꯅꯝꯃꯛꯀꯦ ꯉꯁꯤꯗꯤ ꯃꯣꯃꯣꯡꯒꯩꯒ ꯀꯩ ꯊꯣꯛꯅꯩ ꯀꯥꯏꯅ ꯍꯪꯉꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯍꯥꯏꯖꯔꯛꯀꯦ ꯑꯩꯒꯤ ꯔꯣꯁꯁꯦ ꯑꯩꯈꯣꯏ ꯁꯥꯏꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯍꯦꯛꯂꯛꯄꯅꯦꯕꯀꯣ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯑꯗꯨꯝ ꯊꯝꯕꯤꯕꯅꯤꯗ ꯕꯣꯝꯕꯣꯝ ꯍꯧꯖꯤꯛ ꯁꯣꯞꯄꯤꯡ ꯍꯜꯍꯟꯈꯔꯦ ꯁꯣꯞꯄꯤꯡ ꯇꯧꯔꯒ ꯍꯟꯈ꯭ꯔꯦ ꯁꯤꯗꯒꯤ ꯃꯌꯥꯝ ꯕꯣꯝꯕꯣ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯄꯥꯔꯛꯇ ꯂꯥꯛꯑꯦ ꯍꯧꯖꯤꯛꯀꯥꯟ ꯏꯃꯨꯡꯗ ꯉꯍꯥꯛꯒ ꯏꯃꯨꯡꯗ ꯅꯝꯃꯟꯗꯅ ꯉꯁꯤꯗꯤ ꯃꯄꯥꯟꯗ ꯑꯣꯏꯅ ꯅꯝꯃꯒꯦꯅ ꯊꯣꯛꯂꯛꯑꯕꯅꯤ ꯅꯠꯇꯦ ꯑꯩ ꯁꯝꯗ ꯌꯥꯎꯗ꯭ꯔꯦ ꯅꯪ ꯊꯥꯎ ꯀꯩꯝ ꯇꯩꯗ꯭ꯔꯣ ꯀꯩꯒꯤꯅꯣ ꯑꯩꯁꯤꯗꯣ ꯊꯥꯎꯁꯦ ꯐꯖꯅ ꯇꯩ ꯀꯩꯅꯣꯗꯣ ꯐꯕꯅꯦ ꯑꯩꯉꯣꯟꯗ ꯊꯥꯎ ꯑꯃꯂꯩꯌꯦ ꯀꯦꯔꯂꯥꯒꯤ ꯃꯤꯁꯤꯡꯗꯣ ꯃꯁꯝ ꯐꯖꯗ꯭ꯔꯥ ꯀꯦꯔꯂꯥꯒꯤ ꯃꯤꯁꯤꯡꯗꯣ ꯃꯣꯏ ꯁꯥꯎꯠꯀꯤ ꯅꯨꯄꯤꯁꯤꯡꯗꯣ ꯑꯩꯈꯣꯏ ꯁꯥꯏꯗ ꯄꯨꯍꯜꯂꯛꯀꯦ ꯑꯗꯨꯕꯨꯗꯤ ꯑꯩ ꯐꯣꯟ ꯇꯛꯁ ꯂꯥꯎ ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯨꯡꯁꯤꯠ ꯌꯥꯝ ꯁꯤꯠꯂꯦꯕꯀꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯔꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯇꯥꯔꯔꯣꯏꯗꯕ ꯑꯗꯨꯅꯦ ꯑꯩ ꯁꯝꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯈꯔ ꯍꯥꯟꯅ ꯌꯥꯝ ꯄꯥꯔꯝꯕꯗꯣ ꯍꯧꯖꯤꯛ ꯈꯔ ꯊꯤꯛ ꯑꯣꯏꯔꯛꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯀꯦꯔꯂꯥꯒꯤ ꯃꯤꯁꯤꯡꯁꯦ ꯌꯦꯡꯉꯣꯕꯀꯣ ꯍꯥꯏꯗꯤ ꯃꯁꯝꯗꯣ ꯌꯥꯝꯅ ꯁꯥꯡꯁꯨ ꯁꯥꯡꯒꯜꯂꯤ ꯑꯗꯨꯗꯨꯒ ꯌꯥꯝꯅ ꯂꯨꯝ ꯂꯥꯎꯔꯒ ꯃꯨꯔꯒ ꯌꯥꯝ ꯐꯖꯕꯅꯦ ꯍꯥꯏꯕ ꯁꯝꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯒ ꯌꯦꯡꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯃꯣꯏꯒꯤꯗꯣ ꯍꯦꯕꯤꯀꯁꯀꯨꯝꯕ ꯑꯗꯨꯒ ꯑꯝꯂꯥ ꯑꯗꯨꯒ ꯐꯦꯅꯨꯒ꯭ꯔꯦꯛ ꯀꯔꯤ ꯂꯤꯞꯁꯀꯨꯝꯕꯗꯣ ꯑꯗꯨꯒꯨꯝꯕꯅ ꯁꯦꯝꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯃꯄꯥ ꯃꯄꯨ ꯖꯦꯅꯦꯔꯦꯁꯟ ꯃꯌꯥꯝ ꯊꯥꯏꯅꯒꯤ ꯍꯥꯛꯇꯛꯇꯒꯤ ꯁꯤꯖꯤꯟꯅꯔꯛꯄꯗꯣ ꯑꯗꯨꯗꯒꯤ ꯐꯩꯅ ꯈꯪꯉꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯒꯤꯁꯨ ꯇ꯭ꯔꯥꯏ ꯇꯧꯒꯦꯅꯅꯦꯀꯣ ꯈꯔ ꯍꯞꯇꯥ ꯑꯃꯃꯨꯛ ꯁꯨꯔꯦꯕꯀꯣ ꯑꯩꯅ ꯇꯩꯔꯛꯄꯁꯦ ꯀꯦꯔꯂꯥ ꯊꯥꯂꯤ ꯑꯣꯏꯜꯗꯣ ꯑꯗꯨꯗꯣꯃ ꯂꯧꯕꯅꯦꯕꯀꯣ ꯄꯣꯔꯦ ꯃꯌꯥꯝ ꯁꯤꯒꯤ ꯑꯣꯏꯜꯁꯤꯅꯦ ꯑꯩ ꯃꯁꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦꯗꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯀꯣꯝ ꯑꯃ ꯌꯥꯎꯖꯔꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯝꯈꯣꯡꯁꯦ ꯌꯥꯝ ꯐꯖꯅ ꯍꯥꯏꯅ ꯇꯩ ꯌꯥꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯎꯠꯂꯛꯀꯦꯀꯣ ꯍꯧꯖꯤꯛ ꯍꯥꯏꯐꯦꯠ ꯃꯥꯒꯤ ꯇꯦꯛꯁꯆꯔꯁꯨ ꯎꯠꯂꯛꯀꯦ ꯑꯗꯨꯒ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯤꯛꯁ ꯃꯌꯥꯝꯁꯤꯒꯤ ꯃꯅꯝꯅꯤꯅꯀꯣ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕ ꯁꯤꯗ ꯂꯩꯔꯦ ꯃꯃꯥ ꯑꯥꯔꯠꯀꯤ ꯀꯦꯔꯂꯥ ꯊꯥꯂꯤ ꯍꯤꯌꯔ ꯑꯣꯏꯜ ꯀꯣ ꯁꯤꯁꯦ ꯁꯤꯖꯤꯟꯅꯀꯥꯟꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯊꯥꯎꯔꯦꯛ ꯀꯥꯕ ꯑꯗꯨꯒꯨꯝꯕꯁꯨ ꯑꯣꯏꯗꯦ ꯀꯣꯛꯁꯦ ꯏꯪ ꯂꯥꯎꯍꯜꯂꯦꯕꯀꯣ ꯃꯥꯒꯤ ꯇꯦꯛꯁꯆꯔꯁꯤꯅ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕꯀꯣ ꯁꯤꯁꯦ 12 ꯍꯔꯕꯁꯅ ꯁꯥꯕꯅꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯑꯇꯣꯞꯄ ꯁꯦꯝꯄꯨ ꯀꯟꯗꯤꯁꯅꯔ ꯍꯤꯌꯔ ꯃꯥꯛꯁꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯂꯩ ꯑꯩꯅ ꯍꯤꯌꯔ ꯑꯣꯏꯜ ꯈꯛ ꯁꯤꯖꯤꯟꯅꯖꯕꯅꯤ ꯁꯤꯒꯤ ꯑꯣꯏꯜꯁꯤꯒꯤ ꯌꯥꯝ ꯀꯥꯟꯅꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁꯝꯁꯦ ꯌꯥꯝ ꯊꯤꯛ ꯑꯣꯏꯍꯜꯂꯦ ꯑꯗꯨꯗꯨꯒ ꯁꯝ ꯊꯨꯅ ꯁꯥꯡꯕ ꯉꯝꯍꯜꯂꯦꯕꯀꯣ and it is approved by moms. Mama Earth listens, they enhance their product according to your feedback and research. They also improve their onion shampoo through your feedback. So comment down below to help them improve their products. Ado mayam Mama Earth ki product khudingmak se MHF certified loinam oiribanebako. Kaygumba mayamna pambiba yauragadi Mama Earth masagi app amadi website e lebiba matamda aigi coupon code kajal 2024 seasonargadi 20% off fangdoinebako. Aduga Nykaa Amazon Flipkart Purple dos fangbane aduga hojikti manakna pa store sing desu loinamok fangabanebako. Ado pambiba singna adum laibiro. ꯅꯨꯡꯁꯤꯠ ꯁꯤꯠꯄꯗ ꯁꯝꯒꯁꯦ ꯂꯣꯏꯅꯃꯛ ꯃꯊꯪ ꯑꯣꯜꯂꯦ ꯇꯧꯔꯤꯁꯦ ꯔꯕꯔꯁꯨ ꯄꯣꯔꯛꯍꯧꯗꯦ ꯀꯪꯉꯒ ꯃꯌꯥꯝꯅ ꯕꯣꯃꯣ ꯏꯕꯥꯅꯤ ꯀꯩ ꯊꯣꯛꯅꯩꯅ ꯌꯥꯝ ꯍꯪꯉꯦꯕꯀꯣ ꯕꯣꯃꯣꯝꯗ ꯄꯥꯎꯈꯨꯝ ꯄꯤꯍꯜꯂꯛꯀꯦ ꯇꯟꯕ꯭ꯔꯥ ꯅꯨꯡꯁꯤꯠ ꯃꯈꯣꯟꯁꯦ ꯌꯦꯡꯉꯣ ꯃꯔꯤꯒꯤ ꯑꯣꯏꯅ ꯊꯤꯒꯠꯂꯨꯔꯗꯤ ꯌꯥꯝ ꯂꯥꯞꯅꯩꯌꯦꯕ ꯅꯠꯇ꯭ꯔꯥ ꯌꯦꯁ ꯑꯗꯨꯕꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧ ꯂꯩꯒꯦꯗꯣ ꯑꯗꯨ ꯌꯨꯝꯗꯤ ꯊꯪꯅꯔꯒ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯀꯥꯟꯗꯒꯤ ꯑꯗꯨꯝ ꯄꯨꯔꯥ ꯑꯩꯈꯣꯏ ꯌꯨꯝ ꯂꯣꯟꯅꯩꯅꯦꯕ ꯁꯨꯃꯥꯏꯅ ꯌꯨꯝ ꯗꯥꯏꯔꯦꯛ ꯌꯨꯝ ꯁꯥꯟꯅ ꯂꯣꯟꯅꯔ ꯑꯗꯨꯝ ꯌꯨꯝꯁꯦ ꯁꯝꯅꯔꯕꯅꯦ ꯁꯨꯃꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯗꯤ ꯃꯔꯤ ꯄꯨꯟꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯃꯄꯥ ꯄꯣꯛꯄ ꯃꯄꯨꯅꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯕꯥ ꯌꯣꯛꯄ ꯃꯄꯨꯅꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕ ꯃꯄꯥ ꯃꯄꯥꯗꯣ
ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯃꯄꯨꯒ ꯑꯩꯈꯣꯏ ꯕꯥꯒꯅ ꯑꯃꯨꯛ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯨꯛ ꯊꯣꯛꯇꯣꯏꯕ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯃꯔꯤꯒꯤ ꯇꯥꯝꯗꯒꯤ ꯌꯦꯡꯉꯒꯗꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯅꯣꯏ ꯄꯨ ꯄꯣꯛꯄ ꯃꯄꯥꯒꯅꯦ ꯑꯩꯈꯣꯏ ꯕꯥ ꯌꯣꯛꯏꯕ ꯃꯄꯥꯁꯦ ꯑꯩꯈꯣꯏ ꯕꯥ ꯌꯣꯛꯄꯤꯔꯤꯕ ꯃꯄꯥꯁꯦ ꯁꯤꯒ ꯃꯆꯤꯟ ꯃꯅꯥꯎꯅꯦꯕ ꯌꯥꯝ ꯂꯥꯞꯄꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯤꯗꯣ ꯀ꯭ꯂꯣꯁ ꯀꯩꯅꯣꯅ ꯁꯨꯃꯥꯏꯅ ꯃꯔꯤ ꯌꯦꯡꯅꯔꯨꯔꯗꯤ ꯀꯩꯅꯣꯗꯨꯅꯦꯕ ꯑꯗꯨꯒ ꯅꯪꯅ ꯂꯥꯞꯅ ꯅꯛꯄꯗꯣ ꯑꯗꯨꯗꯣ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏ ꯕꯥꯁꯦ ꯑꯩ ꯌꯣꯛꯄꯅꯦ ꯃꯣꯃꯣ ꯃꯣꯏꯒꯤ ꯏꯄꯥꯁꯦ ꯌꯣꯛꯄ ꯃꯣꯏꯒꯤ ꯃꯄꯥ ꯃꯣꯏ ꯃꯄꯨ ꯄꯣꯛꯄ ꯃꯄꯥꯗꯨꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯣꯏꯗꯣꯏꯔꯥ ꯃꯌꯥꯝꯕ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨ ꯃꯌꯥꯝꯕ ꯃꯥꯜꯂꯦ ꯑꯗꯨꯗꯨꯅ ꯌꯣꯛꯄ ꯑꯩꯈꯣꯏ ꯕꯥꯁꯦ ꯃꯣꯏ ꯃꯄꯨꯒ ꯃꯆꯤꯟ ꯃꯅꯥꯎ ꯊꯣꯛꯇꯣꯏꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯕ ꯍꯣꯏ ꯌꯨꯝꯂꯣꯟꯅꯩꯕꯀꯣ ꯑꯗꯣ ꯁꯒꯣꯜꯁꯦꯝꯅꯗꯤ ꯌꯣꯛꯄꯅꯦꯀꯣ ꯑꯗꯣ ꯃꯣꯏ ꯌꯦꯡꯈꯣꯝ ꯑꯗꯨꯝ ꯑꯣꯏꯔꯤꯌꯦ ꯑꯗꯣ ꯈꯪꯗꯦ ꯁꯦꯝꯗꯣꯛꯈꯤꯕꯅꯦ ꯀꯨꯏꯅ ꯁꯒꯣꯜꯁꯦꯝ ꯑꯣꯏꯔꯝꯃꯦ ꯍꯥꯏ ꯁꯒꯣꯜꯁꯦꯝꯅꯗꯤ ꯌꯣꯛꯆꯕꯅꯦꯀꯣ ꯑꯗꯣ ꯃꯄꯥꯒꯤ ꯄꯣꯛꯐꯝꯒꯤ ꯌꯨꯝꯅꯥꯛꯇꯣ ꯑꯗꯨꯗꯣ ꯑꯣꯏꯈ꯭ರೆ ꯍꯧꯖꯤꯛ ꯀꯣ ꯑꯗꯣ ꯑꯩꯗꯤ ꯉꯍꯥꯟꯋꯥꯏꯅꯦꯀꯣ ꯌꯨꯇ꯭ꯌꯨꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯀ ꯇꯧꯔꯛꯏꯕ ꯁꯨꯃꯥꯏꯅꯒ ꯑꯗꯨꯝ ꯑꯦꯠꯁꯀꯨꯝꯕꯒ ꯌꯥꯎꯔꯁꯨꯅꯦꯀꯣ ꯇꯥꯛꯄꯤꯔꯤꯁꯦ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦꯕ ꯕꯣꯝꯕꯣꯝꯅꯅꯦꯕ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯤꯕ ꯑꯗꯨꯗꯨꯒ ꯌꯨꯇ꯭ꯌꯨꯕꯀꯁꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯄꯛꯅꯝꯅ ꯃꯃꯥ ꯂꯣꯏ ꯏꯗꯤꯠ ꯇꯧꯔꯒ ꯊꯥꯒꯠꯄꯤꯕꯅꯦꯕꯀꯣ ꯑꯗꯣ ꯏꯊꯟꯗ ꯂꯩꯔꯛꯄꯗꯒꯤ ꯍꯥꯏꯗ꯭ꯔꯕꯥꯠꯇꯒ ꯏꯊꯟꯗ ꯂꯥꯛꯑꯀꯥꯟꯗꯒꯤ ꯏꯗꯤꯠ ꯇꯧꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯕꯒꯤ ꯑꯩꯅ ꯍꯦꯛꯇ ꯅꯪꯉꯣꯟꯗ ꯍꯪꯉꯒ ꯑꯗꯨꯝ ꯄꯛꯇꯧ ꯇꯧ ꯁꯥꯟꯅꯕꯗ ꯍꯧꯖꯤꯛꯄꯨꯗꯤ ꯏꯊꯟꯗ ꯑꯗꯨꯝ ꯇꯧꯖꯔꯦꯀꯣ ꯑꯩꯅ ꯍꯩꯇꯕꯩꯁꯨ ꯅꯠꯇꯦꯕ ꯅꯪꯗꯤ ꯃꯤꯉꯣꯟꯗ ꯍꯪꯗ꯭ꯔꯤꯒꯩ ꯃꯤꯉꯣꯟꯗꯅꯦ ꯃꯤꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯃ ꯂꯧꯗ꯭ꯔꯤꯒꯩ ꯅꯁꯥꯁꯦ ꯅꯪ ꯀꯩꯅꯣ ꯃꯤꯊꯧ ꯇꯧꯋꯦꯕ ꯑꯗꯣ ꯃꯤꯅ ꯍꯥꯏꯔꯤꯗ ꯇꯧꯔꯕ꯭ꯔꯥꯁꯨ ꯇꯧꯕ ꯅꯠꯇꯕ ꯏꯁꯥꯅ ꯑꯩꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯑꯗꯨꯝ ꯇꯧꯈꯤꯅꯦꯕ ꯇꯧꯗ꯭ꯔꯥ ꯑꯩꯁꯦ ꯑꯩꯅꯗꯤ ꯈꯜꯂꯒꯗꯤ ꯂꯩꯔꯅꯦꯕꯀꯣ ꯃꯣꯏꯗ ꯑꯃꯨꯛ ꯍꯪꯉꯅꯦꯕꯀꯣ ꯃꯣꯏ ꯇꯧꯔꯦ ꯑꯁ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯅ ꯈꯜꯂꯤꯁꯤꯒ ꯑꯩ ꯈꯜꯂꯤꯁꯤꯅ ꯍꯦꯟꯅ ꯐꯖꯩꯅꯦ ꯏꯁꯥꯅ ꯈꯜꯂꯒ ꯍꯦꯛꯇ ꯇꯧꯖꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯏꯀꯣ ꯅꯨꯡꯁꯤꯠ ꯌꯥꯝ ꯊꯤꯅ ꯁꯤꯠꯂꯦ ꯌꯨꯇ꯭ꯌꯨꯕ ꯇꯧꯕꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯪꯗꯤ ꯉꯍꯥꯟꯋꯥꯏ ꯀꯩꯅꯣ ꯇꯧꯋꯤꯗꯅ ꯉꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅꯤꯁꯦ ꯑꯩꯅ ꯗꯤꯔꯦꯛꯇꯔ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯃꯥꯅ ꯑꯦꯛꯇ꯭ꯔꯦꯁ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯝ ꯏꯁꯩ ꯀꯤꯄꯦꯗꯀꯤ ꯀꯩ ꯐꯣꯟ ꯀꯤꯄꯦꯗꯇ ꯀꯩ ꯏꯁꯩꯅꯣ ꯉꯍꯥꯟꯋꯥꯏ ꯇꯧꯕꯗꯨꯕꯣ ꯏꯁꯩ ꯀꯥꯎꯈ꯭ꯔꯦ ꯐꯣꯟ ꯑꯃꯗꯒꯤ ꯏꯁꯩ ꯊꯥꯗꯣꯛꯑꯦꯗꯅ ꯐꯣꯟ ꯑꯗꯨꯒ ꯑꯃꯗꯩ ꯐꯣꯟ ꯊꯥꯗꯣꯛꯑꯒ ꯑꯃꯗ ꯑꯃꯗꯨ ꯅꯝꯕꯗꯣ ꯅꯝꯗꯣꯏꯅꯦꯕ ꯇꯤꯠ ꯂꯥꯎꯅ ꯑꯃꯨꯛ ꯑꯗꯨ ꯄꯨꯁ ꯊꯝꯃꯒ ꯑꯃꯨꯛ ꯃꯇꯝꯗꯒꯤ ꯀꯩꯅꯣꯅꯦꯕ ꯑꯗꯨꯝ ꯚꯤꯗꯤꯑꯣꯒꯨꯝꯕ ꯑꯃ ꯅꯝꯕ ꯑꯗꯩꯗꯤ ꯕ꯭ꯂꯣꯒꯤꯡ ꯍꯥꯏꯁꯦ ꯀꯩꯅꯣꯗꯤ ꯈꯪꯗꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯤꯗꯤꯒꯦ ꯏꯝꯐꯥꯜꯗꯒ ꯑꯗꯨꯝ ꯀꯩꯅꯣ ꯂꯥꯛꯏꯗꯅ ꯃꯤꯒꯤ ꯌꯨꯝꯗꯒ ꯆꯠꯂꯒ ꯑꯐꯥꯎꯕ ꯃꯌꯨꯝꯗꯒ ꯆꯠꯂꯒ ꯌꯨꯝꯗ ꯃꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯒꯗꯣ ꯎꯠꯇꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯒꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯕꯣꯛꯀꯤ ꯀꯣꯏꯁꯟ ꯍꯪꯕꯤꯒꯦ ꯑꯗꯨ ꯁ꯭ꯇꯥꯏꯜꯗꯣ ꯇꯧꯕꯅꯦꯕ ꯗꯤꯗꯤꯀꯦꯗ ꯊꯥꯏꯅ ꯉꯥꯡꯉꯀꯥꯟꯗ ꯑꯗꯨꯝ ꯑꯗꯨꯝꯕꯗꯨꯗꯤ ꯌꯥꯝ ꯄꯥꯝꯕ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯏꯀꯥꯏꯒꯜꯂꯦꯕ ꯌꯥꯝ ꯏꯀꯥꯏꯒꯜꯂꯦ ꯃꯥꯗꯤ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯉꯝꯗꯦꯕ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯅꯤ ꯈꯪꯕ꯭ꯔꯥ ꯃꯄꯥꯟ ꯊꯣꯛꯄ ꯈꯣꯠꯄ ꯑꯃ ꯆꯣꯡꯕ ꯃꯤ ꯀꯧꯅꯕ ꯈꯣꯠꯄꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯃꯥꯁꯨ ꯁꯨꯝ ꯄꯥꯝꯃꯦꯕ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯍꯥꯏꯅꯩꯗꯅ ꯑꯩꯈꯣꯏꯗꯤ ꯑꯩꯅ ꯀꯩꯅꯣ ꯑꯣꯏꯔꯛꯑꯒꯦ ꯅꯪꯅ ꯗꯤꯔꯦꯛꯇꯔ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯤ ꯀꯩꯀꯩ ꯇꯧꯔꯛꯑꯣ ꯑꯩ ꯀꯦꯃꯦꯔꯥ ꯄꯥꯏꯔꯛꯀꯦ ꯀꯥꯏꯅ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯐꯤꯂꯝ ꯑꯗꯨ ꯃꯥꯗꯣ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯁꯦ ꯑꯩꯅ ꯈꯪꯕꯗꯒꯤ ꯕ꯭ꯂꯣꯒꯤꯡ ꯇꯧꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏꯁꯦ ꯑꯩꯗꯣ ꯈꯔ ꯑꯗꯨꯝ ꯈꯪꯕ ꯍꯧꯔꯛꯑꯦꯕ ꯊꯦꯡꯅꯕꯗꯒꯤ ꯑꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯕꯅꯦꯕ ꯅꯪ ꯁꯨꯃꯥꯏꯅ ꯇꯧ ꯃꯥ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯍꯥꯟꯕꯗꯗꯤ ꯑꯗꯨꯒ ꯀꯣꯟꯅ ꯃꯥꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯌꯨꯇ꯭ꯌꯨꯕꯔ ꯑꯃꯐꯥꯎ ꯊꯣꯛꯇꯦꯕ ꯑꯩꯅ ꯃꯉꯣꯟꯗ ꯑꯗꯨꯗꯣ ꯇꯧ ꯅꯪ ꯁꯨꯃꯥꯏꯅ ꯇꯧ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯥꯏꯕ ꯀꯥꯟꯗ ꯃꯥ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯅ ꯊꯣꯛꯇꯕꯅꯤꯅ ꯃꯥꯅ ꯊꯥꯖꯗꯕꯗꯣ ꯑꯩ ꯀꯩꯅꯣꯁꯨ ꯈꯪꯗꯦꯕ ꯇꯁꯦꯡꯅ ꯑꯣꯏꯅꯤꯒꯥꯗ ꯍꯥꯏꯔꯀꯥꯟꯗ ꯊꯥꯖꯗꯕꯗꯣ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯍꯥꯏꯁꯦ ꯁꯨꯞꯅꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯝ ꯑꯅꯧꯕ ꯐꯣꯡꯉꯛꯑꯒ ꯌꯦꯡꯐꯝꯗꯣ ꯑꯗꯨꯅꯦꯅ ꯈꯜꯂꯦꯕ ꯑꯩ ꯑꯗꯨ ꯃꯥꯅꯒ ꯀꯣꯟꯅ ꯑꯇꯩ ꯀꯩꯝ ꯌꯨꯇ꯭ꯌꯨꯕꯇ ꯈꯪꯗꯦꯕ ꯅꯝꯗꯤ ꯅꯝꯃꯦꯅ ꯅꯝꯗꯅ ꯅꯪ ꯅꯝꯃꯣꯅꯗꯤ ꯅꯝꯍꯜꯂꯦ ꯃꯥ ꯀꯥꯡ ꯖꯔꯃ ꯀꯣꯏꯕ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯛꯑꯣꯀꯣꯅ ꯑꯗꯨꯃ ꯅꯝꯍꯜꯂꯦ ꯑꯗꯨꯗꯤ ꯃꯨꯛꯕꯥꯡꯒꯁꯦ ꯇ꯭ꯔꯥꯏ ꯈꯔ ꯇꯧꯍꯜꯂꯦ ꯃꯉꯣꯟꯗ ꯃꯨꯛꯕꯥꯡꯁꯨ ꯃꯤ ꯃꯌꯥꯝ ꯌꯦꯡꯅꯩ ꯈꯣꯠꯅꯩ ꯈ꯭ꯋꯥꯏꯗꯒꯤ ꯚ꯭ꯌꯨ ꯌꯥꯝꯕꯁꯦ ꯃꯨꯛꯕꯥꯡꯅꯦ ꯈꯣꯠꯅꯦ ꯇꯧꯔꯒ ꯃꯥ ꯃꯨꯛꯕꯥꯡꯒꯁꯦ ꯃꯇꯦꯛ ꯃꯌꯥꯝ ꯇꯧꯔꯝꯃꯦ ꯑꯗꯩꯗꯤ ꯆꯍꯤ ꯑꯃꯃꯨꯛ ꯂꯦꯞꯈ꯭ꯔꯦ ꯃꯥ ꯇꯟꯗꯅ ꯑꯗꯨꯝ ꯑꯗꯩ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯀꯣꯟꯅ ꯑꯗꯨꯏ ꯃꯔꯛꯇꯨꯗꯅꯦꯕ ꯃꯅꯤꯄꯨꯔꯒꯤ ꯌꯨꯇ꯭ꯌꯨꯕꯔ ꯃꯌꯥꯝ ꯊꯣꯛꯂꯛꯏꯁꯦ ꯅꯨꯄꯤꯗꯒꯤ ꯀꯩꯗꯒꯤ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯏꯟꯇꯔꯦꯁ ꯂꯩꯈꯤꯗꯅ ꯑꯗꯩ ꯅꯝꯕ ꯍꯧꯈꯤꯕꯅꯦꯕ ꯑꯗꯨ ꯑꯩ ꯀꯩꯅꯣ ꯈꯪꯗꯦꯕ ꯍꯥꯟꯅ ꯃꯃꯥꯡ ꯑꯩꯅ ꯍꯥꯏꯕꯗꯨꯗꯒꯤ ꯅꯝꯃꯝꯃꯗꯤ ꯅꯪꯁꯦ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯒꯗꯕꯅꯦ ꯑꯗꯨꯗꯒꯤ ꯃꯇꯝꯗꯒꯤ ꯃꯤ ꯑꯝꯇ ꯂꯩꯇꯦꯕ ꯑꯗꯨꯝ ꯀꯥꯟꯗ ꯅꯝꯕ ꯀꯩꯅꯣ ꯃꯇꯝꯗ ꯑꯩꯗꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯀꯩꯅꯣ ꯃꯩꯇꯩꯂꯣꯟ ꯉꯥꯡꯅꯔꯤꯁꯦ ꯃꯩꯇꯩꯂꯣꯟ ꯉꯥꯡꯉꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯁꯨꯞꯅꯒꯤ ꯑꯦꯜꯕꯝꯗꯨꯇꯪ ꯌꯦꯡꯐꯝꯅꯦꯅ ꯈꯜꯂꯦꯕ ꯌꯨꯇ꯭ꯌꯨꯕꯁꯦ ꯁꯨꯃꯥꯏꯅꯒ ꯇꯧꯕ ꯌꯥꯏꯁꯦ 2016ꯂ ꯈꯪꯗꯦꯕ 17ꯂ ꯑꯗꯨꯋꯥꯏꯗ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯇꯧꯅ ꯇꯧꯕꯗꯣ ꯑꯩꯅ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯦ ꯑꯩꯒ ꯌꯥꯝ ꯀꯪꯇ꯭ꯔꯤꯛ ꯀꯪꯉꯒ ꯑꯩꯅ ꯖꯔꯃꯒ ꯀꯣꯏ ꯆꯠꯄꯗꯣ ꯂꯥꯏꯀꯤꯒ ꯍꯧꯔꯛꯄꯩ ꯃꯇꯥꯡꯗꯨꯅꯤꯅꯦ ꯂꯥꯏꯀꯤꯗꯤ ꯐꯅꯌꯥꯝ ꯍꯧꯖꯜꯂꯦ ꯑꯗꯨꯝ ꯀꯥꯟꯗ ꯂꯥꯏꯀꯤ ꯐꯅꯌꯥꯝ ꯍꯧꯖꯜꯂꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯝꯅ ꯁ꯭ꯇꯣꯔꯦꯖ ꯆꯟꯗꯕꯒꯤ ꯃꯨꯠꯂ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ